सुमाइना लौमई थाखरे कुमसी चहीगी लान उत्खिबदो नुमित अयुक्ता चली अखोइसे तो लौमई थारे नुंगसिए दो फौ थारनी फौ थारगा फौ अनौबा लाकपा मतमदा चेंगुमसु अदुम लाकनी सिदा सिगिसे नोंचाक पानबी थारंबगी लंबी मनाकता मई कनबगी तो ngamgadaw mandre si soina kangre tondo pai leite do chak sa da ba ya da banina smai leire myam mamang da aina lok chat paganda akhoi gi pam laudu smai leire si makha de ge dum ure kumsi chahi gi lau soire duna koi se maitan lau thokpo oina dum ayuk ta chat pani mai su ta dre man le view se myam zare khunna a le hore ching atong bada ko man le hore koi gi khun je ai gen pi ga iche ga che to moi chalam to hai hek haukat padang ai re myam ai se adu suman chat lage akhoi gi kumsi chahi gi lau mai no mai su ta dre ai se mit chu pomni na mai su leire to fajara ei nam sumai leire chinglau su se lau mai tha khre nungai re chak cha ba phanglani mai leire ai gi se ai mamang gi camera de ka lam sumai leire ai gi se ko sida lambi chalani lambi makha de se mai se sak tam phone ne khara leire to sumai leire ni simkha gumbada lamyan lakpadi nungai rani sumaina koi gi lamyan se sigumba cha ba hai batare sigumba to cha moi gi chak khiba hai sira sumaina chak khibada koi se yam cha ne simkha de si ai gi ngak si gi da da leina da tai na na ai gi pro yang la si maidan lo thok pa chalage sumaina ko laira sida kha cha yam nungai mam chinglo dagi suba pong se kumsi phajana dum kaplak ke chinglo suba gi se aduna ayam phau hapagan dagi su chinglo phau hapagan dagi su dum lake na kumsi se khade theng khamne mai hap pa se ko adugi ne lan nong se len ta baga nong se fadan adum churaga leire adugi kumsi se kha chak padi wale sumain leire si su gori ariba anna de silom jat ko adu hojik se silom sem kre sumain leire du chang lage myam ai nupi iche khoi halam kre sida nungai re he adu ngrang tharaga ngasi se ayukta nong se chuwe ayukta nate nongalam dai da adum chuwe adu yam phabne adu mai se laudage henna chak tan ngai sibda dum akhoi gi mailam phanba manung oire chak ngai adum tham ga sidi mailam phanba manung sida ai nupi da se makha da leire darsin ling la sina akhoi gi singila ka khamda thaba yaba su dum tharage khara chak pagi ko pam se singila se sida chingthok pai khoi church ki singila yan pham dutigi maina khara chak khibagi thaba yaba soire o dagra rol rau atha sadar nungai bia phatne hai ju kamal gi hai hing phai ni
ꯑꯥꯖꯔꯒ ꯕꯥꯟ ꯁꯠꯇꯟ ꯅꯨꯡ ꯁꯤꯗꯤ ꯇꯣꯔꯣꯄꯣꯠ ꯀꯔꯤ ꯀꯔꯥ ꯊꯥꯅꯉꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯌꯦꯡꯂꯁꯤ ꯏꯆꯦꯗꯣ ꯌꯧꯔꯦ ꯃꯈꯥꯗ ꯕꯣꯔꯥ ꯑꯉꯧꯕ ꯄꯨꯔꯤꯗꯣ ꯁꯤ ꯃꯈꯥꯗ ꯀꯔꯤ ꯊꯥꯕ꯭ꯔꯣ ꯊꯕꯤ ꯈꯔ ꯊꯥꯎ ꯃꯥꯏ ꯇꯥꯡꯗꯧꯔꯣ ꯍꯥꯏꯗꯤ ꯑꯁ ꯑꯟꯅꯒ ꯀꯥꯏ ꯆꯝꯃ ꯏꯇꯔꯣ ꯀꯝꯃꯅꯨ ꯁꯤ ꯉꯥꯏꯜꯁꯦꯁꯣ वाई हचन नर कांगा नरा तो कर को नरा को तो स्मा चहाव अमुब ओइना सिदा हा kay belta yo lo thutis no adu mem si makhada maitan oh maitan yeng lage si makhada adu mem mathangge amu si thareba maitan do amu yengsi keno se maitan thapam do amu yoba gan amu si oire si singila yan pham de gi tum thaba maitan se dikse maitan se thꯥꯕꯗꯤ ꯌꯥꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯁꯤ ꯈꯔꯗꯤ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦ ꯁꯤꯗꯤ ꯂꯧꯊꯣꯛꯄ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯁꯤꯁꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯧꯊꯣꯛꯂꯒꯦ ꯁꯤ ꯃꯈꯥꯗ ꯑꯃ ꯌꯦꯡꯈꯤꯒꯦ ꯁꯤ ꯃꯈꯥꯂꯣꯝꯗ ꯂꯝꯌꯦꯟꯁꯦ ꯐꯖꯅ ꯂꯩꯕꯅꯤꯀꯣ ꯁꯤ ꯋꯥꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣꯗꯣ ꯑꯁ ꯂꯝꯕꯤꯁꯦ ꯉꯝꯃꯦꯍꯦ ꯒꯥꯔꯤ ꯂꯝꯕꯤꯁꯦ ꯉꯝꯃꯦ ꯂꯧꯁꯦ ꯂꯩꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯐꯝꯁꯦ ꯁꯨꯃꯥꯏꯅ ꯅꯛꯁꯦꯟ ꯂꯝꯕꯤ ꯃꯌꯥꯝ ꯍꯦꯛꯈ꯭ꯔꯕꯅꯤ ꯂꯥꯟ ꯁ꯭ꯋꯥꯏꯗ ꯐꯣꯔ ꯃꯩꯇꯥꯟ ꯀꯣꯝ ꯁꯤ ꯑꯃ ꯂꯧꯊꯣꯛꯂꯅꯤ ꯉꯁꯤ ꯁꯤ ꯑꯁꯤ ꯃꯆꯥꯗꯣ ꯏꯆꯦꯅ ꯑꯃꯨꯛ ꯁꯤ ꯃꯥꯒꯤꯁꯨ ꯑꯅꯤ ꯁꯨꯃꯥꯏꯅ ꯑꯗ ꯑꯩꯒꯤꯅ ꯁꯣꯝꯗ ꯊꯥꯕ ꯌꯦꯡꯁꯤ ꯁꯤꯡꯒꯤꯂꯥ ꯌꯥꯟꯐꯝꯅꯤ ꯆꯔꯆ ꯁꯥꯅꯤꯡꯉꯥꯏ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯎ ꯃꯊꯛꯇ ꯑꯁꯨꯃꯥꯏꯅ ꯃꯆꯥ ꯄꯠꯀꯗꯕꯗꯣ ꯄꯥꯝꯃꯨꯕꯒꯤ ꯃꯩꯇꯥꯟ ꯑꯣꯏꯅ ꯁꯦꯝꯕꯒꯤꯅꯤ ꯃꯌꯥꯝ ꯑꯆꯧꯕꯁꯤꯡꯗ ꯑꯗꯨꯝ ꯁꯤꯡꯒꯤꯂꯥ ꯑꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯤꯡꯒꯤꯂꯥ ꯀꯛꯈꯤꯕ ꯃꯇꯣꯟ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯆꯥꯁꯦ ꯁꯤ ꯁꯦꯝꯕꯤꯗ꯭ꯔꯗꯤ ꯆꯍꯤ ꯑꯃ ꯂꯥꯜꯂꯗꯤ ꯑꯗꯨꯝ ꯄꯠꯂꯅꯤ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯁꯦꯝꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯁꯤꯗ ꯆꯪꯂꯒ ꯑꯗꯨꯝ ꯁꯦꯝꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯃꯩꯇꯥꯟ ꯑꯣꯜꯂꯗꯤ ꯑꯃꯨꯛ ꯄꯥꯝꯃꯨꯗ꯭ꯔꯦꯗꯅ ꯄꯠꯄꯒꯤ ꯂꯩꯇ꯭ꯔꯦ ꯁꯥꯄꯤꯒꯤ ꯃꯥꯜꯂꯦ ꯁꯤ ꯍꯜꯂꯣ ꯁꯨꯃꯥꯏꯅ ꯀꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯤꯗꯒꯤ ꯊꯥꯕꯅꯤ ꯃꯌꯥꯝ ꯁꯤꯡꯒꯤꯂꯥ ꯀꯛꯄꯒꯤ ꯃꯔꯛꯇꯀꯣ ꯑꯗꯨ ꯊꯥꯕꯅꯤ ꯃꯩꯇꯥꯟꯁꯦ ꯑꯁꯤꯗ ꯑꯃ ꯀꯣꯝ ꯑꯃ ꯊꯥꯔꯦ ꯑꯩꯅ ꯁꯤꯗꯒꯤ ꯁꯤꯃ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯁꯤꯃ ꯃꯨꯟꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯨꯟꯕꯁꯦ ꯈꯔ ꯍꯣꯔꯒ ꯑꯗꯨꯗꯒꯤ ꯁꯤꯗꯒꯤ ꯑꯃ ꯊꯥꯔꯅꯤ ꯑꯩ ꯅꯨꯄꯤꯁꯦ ꯄꯣꯂꯥꯡ ꯍꯧꯔꯝꯕꯗꯣ ꯁꯤꯁꯦ ꯑꯩ ꯅꯨꯄꯤꯁꯦ ꯄꯣꯂꯥꯡ ꯍꯧꯔꯝꯕꯗꯣ ꯂꯥꯟ ꯊꯥꯕ ꯀꯥꯟꯗ ꯃꯩꯇꯥꯟ ꯈꯣꯟꯕꯅꯤ ꯍꯥꯏꯅ
ꯅꯪꯗ꯭ꯔꯦ ꯃꯩ ꯊꯥꯕꯒꯤ ꯃꯩ ꯂꯩꯔꯒ ꯃꯩꯇꯥꯟ ꯀꯣꯝꯁꯦ ꯋꯥꯕꯅꯦ ꯃꯩꯇꯥꯟ ꯊꯥꯕꯁꯦ ꯁꯤꯗꯤ ꯑꯃꯨꯛ ꯆꯥꯛꯇꯤ ꯆꯥꯛꯑꯦꯅꯦ ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦ ꯁꯤ ꯃꯅꯨꯡꯗ ꯃꯩꯇꯥꯟ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯐꯨꯝꯂꯒ ꯃꯩꯇꯥꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯁꯨ ꯃꯨꯟꯗꯤ ꯃꯨꯟꯈ꯭ꯔꯦ ꯃꯩꯇꯥꯟꯁꯦ ꯍꯌꯦꯡ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯁꯤꯗꯤ ꯍꯌꯦꯡ ꯂꯧꯊꯣꯛꯀꯗꯧꯕꯅꯤ ꯁꯤꯅ ꯃꯁꯤꯗꯤ ꯀꯣꯝ ꯁꯤꯒꯤ ꯑꯃꯒ ꯃꯊꯛꯀꯤ ꯑꯃꯒ ꯑꯗꯨꯒ ꯂꯧꯊꯣꯛꯂꯒ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯃꯣꯏ ꯆꯥꯛꯂꯗꯤ ꯑꯗꯨꯝ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯈꯣꯡꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅꯀꯣ ꯁꯤ ꯈꯔ ꯇꯥꯁꯤꯟꯒꯅꯤ ꯆꯥꯛꯂꯗꯤ ꯑꯗꯨꯝ ꯃꯩꯇꯥꯟ ꯑꯣꯟꯕꯅꯤꯅ ꯇꯥꯁꯤꯜꯂꯅꯤ ꯃꯣꯏꯁꯦ ꯁꯤꯁꯨ ꯃꯩꯇꯥꯟ ꯁꯦꯝꯕꯗꯤ ꯍꯩꯇ꯭ꯔꯗꯤꯀꯣ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡ ꯌꯦꯡꯒꯅꯤ ꯇꯥꯁꯤꯟꯕ꯭ꯔꯥ ꯇꯥꯁꯤꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯀꯥꯏꯒꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡ ꯂꯥꯡ ꯀꯥꯏꯕꯒꯨꯝꯅꯀꯣ ꯁꯤꯁꯨ ꯃꯥꯒꯤ ꯂꯥꯡ ꯀꯥꯏꯕꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯕꯅꯤ ꯊꯕꯛꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯃꯥꯡꯗꯗꯤ ꯈꯔ ꯆꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯃꯊꯛꯂꯣꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯅꯤ ꯃꯩꯈꯨꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩ ꯑꯁꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯀꯥꯟꯗ ꯆꯥꯛꯄ ꯆꯥꯛꯇꯕ ꯍꯥꯏꯕꯁꯦꯀꯣ ꯀꯗꯥꯏꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯂꯩꯕꯥꯛ ꯀꯪꯉꯤꯁꯦ ꯁꯤꯈꯣꯏꯁꯦ ꯑꯌꯨꯛꯇ ꯌꯦꯡꯕ ꯀꯥꯟꯗ ꯁꯤ ꯆꯥꯛꯈ꯭ꯔꯤꯕꯅꯦꯕꯀꯣ ꯆꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗ ꯁꯤꯗ ꯃꯥꯒꯤ ꯒ꯭ꯌꯥꯁꯀꯤ ꯁꯔꯨꯛ ꯃꯥꯒꯤ ꯃꯅꯤꯟ ꯆꯣꯠꯂꯤꯕꯗꯣ ꯑꯗꯨ ꯆꯥꯛꯇ꯭ꯔꯤꯕꯅꯦ ꯎꯁꯦ ꯑꯗꯨꯒꯤꯅꯦ ꯆꯥꯛꯇꯕꯒꯤꯅꯦꯕ ꯃꯊꯛꯂꯣꯝꯒꯤ ꯃꯩꯈꯨ ꯈꯔ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯕ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯤ ꯆꯣꯠꯂꯤꯕ ꯁꯤꯗꯒꯤ ꯉꯧꯔꯤꯕꯁꯦ ꯀꯪꯂꯤꯕꯁꯦ ꯆꯥꯛꯐꯝꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯤꯗꯒꯤ ꯆꯥꯛꯇꯕꯁꯤꯅ ꯌꯧꯗ꯭ꯔꯕ ꯎꯁꯦ ꯁꯨꯃꯥꯏ ꯊꯝꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯕꯅꯦꯕ ꯎ ꯂꯩꯐꯝꯗꯤ ꯑꯗꯨꯝ ꯇꯥꯁꯤꯜꯂꯅꯤ ꯑꯗꯨꯗꯒꯤ ꯍꯣꯍꯟꯕ ꯌꯥꯗꯦ ꯈꯔ ꯆꯥꯛꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯅꯝꯁꯤꯟꯕꯤꯕꯀꯣ ꯈꯣꯡꯅ ꯑꯣꯏꯔꯁꯨ ꯕꯦꯜꯆꯥꯅ ꯑꯣꯏꯔꯁꯨ ꯑꯗꯨ ꯀꯟꯅ ꯅꯝꯅꯗꯤ ꯑꯃꯨꯛ ꯃꯩꯇꯥꯟꯁꯤ ꯇꯣꯏꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯁꯤꯗ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯃꯩꯇꯥꯟ ꯂꯧꯊꯣꯛꯄꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯍꯧꯔꯅꯤ ꯂꯧꯊꯣꯛꯄ ꯍꯧꯔꯅꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄ ꯍꯧꯔꯅꯤ ꯁꯨꯃꯥꯏꯅꯀꯣ ꯁꯤꯗꯒꯤ ꯂꯩꯔꯕꯅꯦ ꯑꯗꯨ ꯌꯦꯡꯁꯤ ꯍꯣꯔꯦꯟ ꯄꯨꯟꯅ ꯀꯌꯥ ꯌꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒ ꯑꯗꯨꯝ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯁꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯕꯤꯕ ꯃꯣꯏꯁꯦ ꯂꯩꯆꯥꯛꯀ ꯄꯨꯟꯅ ꯊꯝꯂꯒ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯕꯀꯣ ꯁꯤ ꯈꯣꯏꯒ ꯃꯩꯇꯥꯟ ꯁꯤꯗꯒꯤ ꯄꯣꯠ
ꯂꯧꯊꯣꯛꯄꯤꯔꯒ ꯐꯥꯔꯁꯇ ꯆꯩꯅ ꯂꯧꯊꯣꯛꯂꯒ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯌꯥꯝ ꯂꯩꯔꯅꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯑꯃꯨꯛ ꯕꯦꯜꯆꯥꯅ ꯂꯧꯊꯣꯛꯂꯒ ꯁꯤꯗ ꯍꯥꯏꯕꯤꯕ ꯏꯆꯝ ꯅꯠꯇꯦ ꯁꯤꯗꯤ ꯁꯩꯍꯤꯡꯁꯤ ꯎꯅꯤ ꯁꯩꯍꯤ ꯁꯤꯡꯒꯤꯂꯥ ꯀꯛꯄꯒꯤ ꯃꯇꯣꯟ ꯊꯥꯕꯁꯤ ꯄꯠꯂꯒ ꯃꯥꯡꯅꯤꯡꯉꯥꯏ ꯁꯔꯨꯛꯇꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯥꯍꯧꯕꯅ ꯐꯩ ꯑꯗꯨ ꯍꯣꯔꯦꯟ ꯄꯨꯟꯅ ꯀꯌꯥ ꯌꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯣꯝ ꯃꯥꯒꯤ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯦ ꯃꯊꯪꯗ ꯁꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯗ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯆꯥꯛꯁꯨ ꯊꯣꯡꯉꯤ ꯑꯩ ꯅꯨꯄꯤꯁꯦ ꯂꯐꯨ ꯊꯣꯡꯉꯤ ꯂꯐꯨꯒ ꯏꯔꯣꯟꯒꯗꯧꯕ ꯃꯩꯇꯥꯟ ꯊꯥꯐꯝꯗ ꯁꯤ ꯃꯩ ꯍꯧꯕ ꯃꯥꯜꯂꯦ ꯍꯧ ꯁꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯂꯋꯥꯡꯃꯥꯗ ꯂꯩꯕ ꯃꯩꯇꯥꯟ ꯊꯥꯕ ꯑꯩꯈꯣꯏꯁꯦ ꯆꯤꯛꯁꯦ ꯉꯁꯥꯏ ꯀꯣꯝꯁꯦ ꯄꯨꯂꯞ ꯑꯁꯤ ꯑꯣꯏꯔꯦ ꯇꯣ ꯕꯦꯛ ꯀꯌꯥ ꯊꯣꯛꯀꯦꯔ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯁꯝ ꯑꯃ ꯍꯥꯞꯄ ꯍꯧꯔꯦ ꯕꯦꯛꯇ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯃꯩꯇꯥꯟ ꯊꯥꯐꯝꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯅꯤ ꯊꯣꯡꯂꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯍꯤꯡꯕꯗ ꯑꯣꯏꯔꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯐꯨꯅꯤ ꯂꯐꯨ ꯂꯐꯨ ꯃꯇꯣꯟꯗ ꯑꯩ ꯆꯥꯅꯤꯡꯉꯤ ꯁꯤ ꯂꯐꯨ ꯃꯇꯣꯟꯗ ꯂꯐꯨ ꯃꯇꯣꯟ Min mà khuyên đây Min mà khuyên đây Ha Việc hát đang khuyên đây À Đang qua bà leo dùng ra tê cái xuân cô là Ê tê wa Adi Việc thằng khai thật đi Ôi xuân cô là Yên sang xấu đấy Insangse lapu oina iron ka daw mala. Insang lapu phut pa singi insang. Ho chak lai re. Ngari bangmin ma. Ngari. Hot ka bangmin na ho. Tu nang bangmin thong ma ga. Ko tin na min jan iron na ngai. Ho. Si gori lambi da ko. Ngaina thaba. Do miyam yenglisi amuka bek kya yaugetra haibdo horen khonba loiraga dum amu utcharak lage. Aduga video so dum loina ngai tawsil lage. Si oire ngasi khonba se miyam na
ꯁꯤꯗꯁꯨ ꯕꯦꯛ ꯑꯃꯒꯤ ꯆꯥꯡ ꯂꯩꯔꯦ. ꯁꯤꯗ ꯕꯦꯛ 5 ꯂꯩꯔꯦ. 1 2 3 4 5 ꯁꯤꯗꯒꯤ ꯕꯦꯛ ꯑꯃ ꯆꯥꯡ ꯂꯩꯔꯦ 6. ꯉꯁꯥꯏ ꯑꯩ ꯀꯩꯅꯣ ꯃꯊꯛꯀꯤ ꯀꯩꯅꯣꯗꯨ ꯕꯦꯛ ꯃꯁꯤꯡꯗꯣ ꯀꯥꯞꯍꯧꯗ꯭ꯔꯦ. ꯑꯗꯨ ꯑꯁꯤꯗ 3 ꯂꯩꯍꯧꯔꯦ. ꯑꯗꯨꯅ ꯄꯨꯟꯅ ꯉꯁꯤ ꯂꯧꯊꯣꯛꯄꯁꯤ ꯕꯦꯛ 9 ꯃꯄꯥꯟꯒꯤ ꯆꯥꯡ ꯑꯗꯨꯝ ꯁꯤꯅꯤ ꯃꯌꯥꯝ ꯃꯩꯇꯥꯟ ꯂꯧꯊꯣꯛꯄꯒꯤ. ꯁꯨꯃꯥꯏꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯕꯥꯏ ꯕꯥꯏ.